tika utsap hawdokre status gi oinisu Chief Minister Nongthongbam Biren na hawdokkibaga loinana masa masu vaccine kapkhre Maharashtra Narasinghi Chamaga Kumfutara Mathoirak Suba Laikidabagi Ningsing Thoram Lakpada status in a Kai Kumnaba Utli Mahakna Lauram Batogdang Singh Chief Minister N Birena No Hona Ningsing Tre Janimski staff singer resignation Pisilabasu Analaing Tabakta Kaiba Pibelate Kongjang Makata Najang Silla Haina Chief Minister N Birena Tazaba Fongdokre Amasung Laibag asida coronavirus ki positive case leptana hengalakli haukiba pung kunmari da nova case lagamaga listing yangkai nitho janipan humputara mapan hengalakli nau namiyo janipan kuntra mapan laikide Mayam bukurumzari adom neng Virbas Impact News ni ai gauri haubomna huju pungja sifaubugi maru oiba pausing mayam da pizari Laibag Pombada Numit Marini Chupna COVID vaccination Jathagadoriba Tika Utsab Prime Minister Narendra Modi Haudokre Tika Utsab Asingasi Social Reformer Jyoti Fulegi Mapok Numit Asida Haudok Pagaloina na Indian Constitution gi Architect Dr. B.R. Ambedkar gi Mapok Numitta Loishingani Utsab Asi Haudok Laduna Prime Minister Modi na Laibag Miyamda H1 Vaccinate 1 H1 Trade 1 H1 Seb 1 Haiba Wakalola Si Kaubigano Utsabasi COVID ki mayokte jangsin ba chauba lanjang ama oibana miyam pumna magnasu vaccine kapthok piyo haina pausel ki Prime Minister Narendra Modi na ngasi laibak sinwatung na tika utsab hawdokraba matung status gi oina sungasi COVID-19 laijet ki akhanaba vaccination campaign si Chief Minister Nongthongbam Biren na hawdoktuna masamaksu vaccine kapkhre Tha asigi taragamari fawba pangthokadaba campaign asida COVID-19 laijetagi ngakthoknaba vaccine kapthok piyo haina miyamda Chief Minister na appeal tawkhre Janims Hospital gi auditorium da pangthokiba tika utsap ki campaign hawdokpaga mari lainana Chief Minister Birena status sida COVID-19 laijet ki active case supnagi yangkhai gi makhada leiramlaba tungda Hauzek masing hangalakpada nungnangba wafam fongdokladuna mipung khudingmakna laijet asibu laithokna khanbiganu haina Jackson Warrell thamki Chief Minister na makha taraduna COVID vaccine kapada kaiba karishu laite mamangda health workers singi marakta vaccine kapada masagi anaba leirambadagi makok ngaubagumba thaudok khara thoktuna hospitalized tawkhiba natana thoina akaiba laikide media na sumasigi matangda ipau ibada khara yangsinbiraga ibiyu yariba makai vaccine ga mari laina ipau fongbada miyamda aki akhang pigadaba pau fongbiganu haiki Miyamna COVID laijetagi ngakthoknaba district khudingmakki district hospital primary health center na chingba health center khudingmakta chatpiduna vaccine kapthokpiyo vaccine gi tika thadokpada sel lauroi punsi kanduna nungai ni hingsi haiba wafam Chief Minister na thamki thauram madugi tungda Deputy Chief Minister Y. Joy Kumar Works Minister Thongam Biswajit MP Lesembasana Jauba amasung MLA L. Radhakishore COVID-19 gi vaccine kapthokki Migi state na vaccine thungna di na wathoi Maharashtra da kai da vaccine konadri na mayam media do birongoni akhoi ki vaccine laina ka patholok ta basin waiti ngarang bhawbuda sahi humfu gi mathak ta lai se only mi lising anim ka ngai ri whereas akhoi ne rough estimate to boda 5 to 6 lakhs kumba 660 and above lai na akhoi calculate to adagi 45 and above sina akhoi 7 to 8 lakhs kumba lai na pai hai ri basisu machine yamna tholok tri akhoi loina district ki headquarters lai ri district hospital sing primary health sub center sing loina ikoi mass oina hek arakpa kapkena lakpa mokhogi adugu masagi health sing du check toroga kapna na baina koi mobilize tojabani adu ngasi na mesidagi Manipur da leiba praja puna mangna masi vaccination hidak se kapthokpiu punsi hingaga nuaina haksang phana leibana masidagi handle lan na malaitrabani Manipur bu Burmese ki makuta gining tamba fanghanna bahot na bada achauba thodang lauram kiba lamdam asigining thau oina chahi taruk palam kiba Maharashtra Narasinghi chamag humfutara mathoirak suba laikhidaba gining sing thauram pangthokre lamdam asigidamak Maharashtra Narasingna lauram kiba thodang sing haurakliba mirolna tung inba ngamnabagi wakhalon adu ngasigining sing numit asina pi haina
Thauram aduda saruk yakiba Chief Minister Nongthongbam Birena phongdokhi. Department of Art and Culture gi State Archaeology na sinduna pangthokiba ningsing thauram asida Kanglada laiba Maharaj Narar Singh gi Manglenda Chief Minister na luchingduna MP Leisemba Sana Jauba amadi tongan ba Minister MLA Laingaki Makok Thongba Civil amadi Police ki official sing yauna highlight katuna ikai khumnaki. Tungda Kanglagi Nungjang Pukrida Tarpan kat kibaga loinana Sri Govinda Ji Jala Keli Palada saruk yakiba singna kokno na ikai khumnaba utki. Chief Minister N. Birena Maharaj Narar Singh amata oibagi wakalon maraibak nungshiba amadi maraibak ki damak kathok pangamba mathauna maringzal aduna yeknaba singna lantheng naduna mazati purup kannaba hotnakiba kaya adubo haurakliba mirolda khanghanabagi wakalonda thauramasi pangthokpani. Moina salamiba Lisa moina kalamiba wakalon dunga sigi mirol amadi tungi mirol na khalahungna bagi message piba madugi mari lainanani Narsingh Maharaj mayam na hena khange Manipur gi waraba matam Manipur gi miyam na hakar laungna dana question chen na leibak sibu leigadra jati sibu hingadra hingoidra haina ningnik laungna leiraba matam da aduguma ireibak ijati kandabe yade iramdam sibu kandabe yade haidana kathokpaga loinana aduguma chawkhra force gi mayok talan thengna khiba tanthokhiba punam khangnarabani aduna magi sukumba leikhidabagi ningsing thoram sidaida khoina magi phumda thamoi sengna sadanjali katpaga loinana ngasigi mirolna Narsingh Maharaj na mangonda sen khiba lebak nungsibagi gun kathokpagi gun amatta oibagi wakhalondo ngasigi mironda amadi lakadaba miron madugi message amasu ngasigi numisina pihanningi Janims ki oja sing nursing amadi non-teaching staff sing na 7 pay gamari lainana Jangsil Khongjang Makata na Jangsilaroi haibagi Tazabalai Resignation Pisilabasu Janims ki Tabak Tauram Amata da Akaiba Piba Laiti Haina Health ki in charge su Oiriba Chief Minister Nongthongbam Birena Phongdokibani Wafam asing asi Kanglada Pangthokiba Maharaj Narar Singh Laikitabagi Chahi Chamaga Humfutara Mathoi Suba Ningsing Tauram Pangthokpada Saruk Yaba Lakpada Impact News na akhanana hangba wahangda Chief Minister na Phongdokibani Mahak na hai Khongjang Jangsilib Singsu makhoi gi demand tauzabani makhoi gi demand aduga mari lainana resignation pisilabasu thabak thauram amata da akaiba leite ngarang mag Khongjing Jangsilib Singa wari saduna in principle yanabagi tangkak yaukhrei Laingak nasu angamba khwaidagi awangba thakta makhoi da offer tauri athuba matamda waroshin ama purakani haibagi thazabalai haiki Impact News na akhanaba paugi likhun amagi matung ina Chief Secretary ga Khongjang Jangsilabas Mihut Singha video conferencing gi khuthangda wari saki haidi amaromdana lainga ki maikaidagi 7 pega mari lainana yasinaba puraknaba thaurang kaya paikhatnaba Khongjang Jangsilibas Singda offer pirabasu Janims ki oja sing nursing amadi non-teaching staff singi Joint Executive Committee nadi 7 pega mari lainaba National Effect Sing English singani taraga taruki January amadagi oihangadabani haiba demand se pidriba fawba makhoi gi Khongjang handaba haina ngarang warep lauki haibagi wafam sulakli Janims ki strike kathudugu makhata roi dangarang in principle hai pe jana grabani adi mathakta moina resignation pibagi wani Janims thok disap tokde mayam kana gu mana lana sandre resignation si demand ni magi apam haijabani comment gi su akhoi gi angam ba pibang ambang da budu yengjabagi wani adama da thabak lepna khotna to buleite paralyze wore kholena to budu madu media da amani ui madu to biganu paralyze ka thabak phajana tawri akhoi negotiate tawri sarkar na maximum level da muido offer tawri yanani na khale
Nakalamaromda Impact News na hauzikta fangba pauda Jenims ki Teachers Association, Trainers Association amasung AANTS na marilay na basinga yanaba purakpadagi makoygi kongjang handokray. Kongjang handokpagi kongtang asitha asigi haukiba tang mapanda Jenims ki Association ahunga Chief Secretary ga unaduna yanaba mapurakpadagi lauthokibani. Unaba aduda COVID-19 pandemic ki damag doctor, nurse amadi Jenims ki staff sing na lauriba thaudang adugi yenglaga laingak na Jenims ki oina taret suba pay asi lising ani taraga taruktagi national oina chatnaba chatliba tha asidagi chatnaba hauba yauna tongan ba demand kharada yanaki. Athauba singi numit April taraga humdoina lakpada lona thingkraba lalholub Revolutionary People's Front na athauba singi mafamda yawolgi ikai khumna bodlakli lub asina thadorokpa jerol amada minai naithang yotling kol haudagi nanthoknabagi ningtam ihauda athauba kayana thawaina pontha pikre numit asida lamdam asigi chingmi tammi pumnamakna athauba singi mafamda haikat laikat tambiyo hairakli Layoi kraba ipa ipu sing aduna thambiram balamdam asigi fajakraba chatnalonchat amadi nat asik ngasidagi nong magi mangsilakpagum tawri maram asina layoi kraba ipa ipu sing aduna thambiram ba chatnalonchat amadi nat kaya asi induna chatnaba amasung masak thokna thamnaba hotna si haina CAF-NPD Minister T. H. Bertana Fongdorakli Wafam asi Naharo Sahitya Premi Samiti Imphal na chahi humfu surakpaga mari lainana chahi amajup na jatharakpa thauramgi manung channa Padmasri Guru Saugaizam Thanel Katpa Manipuri nad amasung saktam khananai na bahai bahiramda pangthokpa seminar haudokpagi thauramda fongdokibani Naharo Sahitya Premi Samiti Imphal na senduna pangthokiba Khetrigao ACG MLA Nahakpam Indrajit amasung Naharo Sahitya Premi Samiti Imphal gi President L. Upendro Sarmana Guest of Honor amasung President oina sarugya kiba thauram aduda Chief Guest ki warol piraduna Minister na makhatana aikoi gi nat saktam amasung chatnabi asina mangsilak pahaibasi aikoi gi furup asi mangsilakpani maram asina masi kannaba pumnamakna hotna si haike Ako ito na ulat sang ba ako yung Manipuri society biyo tan na matanda ba yaga lay na ba na sang design tapos ako yung kang yung mada strad na mada masi kakali ba masi important ko yung kang alo ahla masi na haiti ba na talaga ako yung mga mga masi pajera ba mai masak to mo yung tanda tanong mga sila to mo yung tao pajera ba yung ki tondo na commercial don't know man more critical to the day. The high bar, my other thing not to look at the with a more see what part of the city down the down the down Matang soy si the brega malauja ge breki matung da malem mamadi India gi lairiba COVID-19 case cap daramadi Manipur amasung malem gi tongan ba ipaw sing puduna lakjage Impact News po midyang tadun laibyo Classic Hospitality Training Institute, a unit of Babina Healthcare and Hospitality Industries Private Limited, initiated by Classic Group of Hotels. Admission open. 6 months course in food preparation and culinary arts. 100% job placement assistance. 6 months internship program at Classic Group of Hotels. Free uniform and study materials. Eligibility: 10 to pass and 18 to 27 years of age. Free counseling session starting from Monday to Saturday from 9:30 a.m. to 4:30 p.m. For more details, please contact Classic Hospitality Training Institute, 3rd floor Hotel Imphal by the Classic Nord EOC Imphal. Phone number 6909358685. Panthoibi Construction Private Limited, developing tomorrow presents Panthoibi Green Homes, a destination of luxury living. Equipped with modern amenities. Launching on 23rd of April 2021. Pre-register starts from 1st of March to get special discount. Panthoibi Green Homes. For more details, kindly contact Panthoibi Construction Private Limited, Uripok Taurang Bamlaika, Imphal. Panthoibi Construction Private Limited na miyang gidamak G+2 dagi G+6 ta upgrade tawkraba residential project amakak launch tawzay. Upon Masembam ki 10% amok down payment pibiraga lemoriba 90% aduna chahida 6.99% ki changda thagi installment basis ta thibirak payagan. Ngasi maleng simbiro Panthoibi Construction Private Limited assistant company of Panthoibi Housing Finance Company Limited Torombam lekai.
mayam muka hanna taram nokchari bulletin nasig makhata ba pau mayam da pizari haukiba pung kun mari ki manung da India da coronavirus ke no ba case lak amaga lising yang khaini thoi chanipan humfutara mapan hen galakhi nauna mioi chanipan kuntra mapan laikhide laina asinaram ba mioi lising marfutara ga chamnga marfumari layang badagi fagalaktuna discharge tauke Ministry of Health and Family Welfare na thadorok pa report ki matung ina fagalakpagi chang na chada marifutara dasmik mari dahay tarakle. Laina asigi apunba confirm case crore amagala kuntraga humdoy lising yang kay nipan chanipan hele. Active case na lag taraga matoy lising nipan hele. Apunba discharge tau kiba masing na crore amagala kun lising marfuga matoy hele. Laikhidaba masing na lag amagalising humfuga mapanchani humfutara mga sure. Nakalamaromda malem gi oina coronavirus ki apunba case masing crore taraga humdoy lising humfulising kuntraga taruk sure. Laikhidaba masing na lag kun gamapan lising kuntra mapan hele. Apunba discharge tau kiba masing na crore tara lag marfutara humdoy lising marfunipan hele. Awang nongpok lamdam gi oina Arunachal Pradesh cha coronavirus ki active case kuntra gani thoi laidi status gi apunba confirm case lising taraga taruk chanipan humfutara nipan yau ki bagal oina na laikhidaba mi gi masing yang khai taruk oide Assam gi oina confirm case lag ani galising taraga mapan chama pan yang khai nipan sukre laikhidaba mi gi masing na lising amaga chamaga tara taret oide active case na lising amaga chamnga marfugan taret laidi Meghalaya gi oina confirm case lising taraga mari chani ni futaruk oidi active case chani ani dehan galakle laikhidaba mi gi masing na chama yang khai ma thoi sukre Mizoram gi oina confirm case lising mari ga chatruk taraga ni thoi sukre active case na chama ga ni fuhum doi oidi status gi oina virus asina maram oiraga laikhidaba mi gi masing taraga ma thoi oidi Nagaland gi oina coronavirus ki apunba confirm case lising taraga ni thoi chamri sukre virus asina maram oiraga laikhidaba mi gi masing na marfutara ma thoi oidi active case na chama ga yang khai tare talaidi Sikkim gi oina coronavirus ki apunba confirm case lising taruk chahum yang khai ma thoi sukre active case na chama ga kun ga humdoi oi ki baga loina na status gi oina laikhidaba mi gi masing chama kuntra taruk oidi Tripura gi oina laikhidaba mi gi masing chahum marfutara oidi active case chani kuntra taruk ta laidi loina na apunba confirm case na lising kuntra ga humdoi chatret kuntra oidi Chief Minister Nongthombam Biren gi anauba Manipur gi saruk ama oina Wangkhai Assembly constituency bu luna na thamna bapandamda numit manga ni pangthokadaba cleanliness cum awareness campaign ex Minister Okram Henry na hodokraba matung masigi saruk ama oina ngasi constituency asigi tongan ba ward singda paksanna lamtu sengdokpagi thoram pangthokre thoram aduga mari lainana IMC ward number 26 ki cooperator Maibon Fongmaina Lunan bahay basina fazahan bagi mathagta lainatina kayadagi ngakthoknaba achauba maram oidi masimiyam da khanghanna ba pandamda Chief Minister Nongthombam Biren gi anauba Manipur gi saruk ama oina Wangkhai Assembly constituency bu luna na thamna ba pandamda ex Minister Okram Henry na hodokhiba cleanliness cum awareness campaign asida saruk yabani makhata na sumyam gi aifana ba paikhalak pathaba kayada saruk yagan haiki Bisnupur district ki Banung Chanba Naurem gi Uttarapad wetland Bharat ka Amrut Mahotsav ki thoram pangthokre thoram adu Ministry of Environment Forest and Climate Change ki mityang makhada Manipur State Wetland Authority amadi Envis Sub Manipur na Directorate of Environment and Climate Change Manipur ki matyang galoine na pangthokibani Bisnupur district ki tongan mafam kaya dagi lakpa mahiroi kaya na saruk yakiba thoram aduda Wetland sing kanba chingda hauba uwayan tatpalepa amadi mahaushagi khal ngak senduna thamnabagi maramda wafam kaya resource person singna phongdokhi RK Bikram Misig Mari Laina Nangarang Lilong Police Station gi Kangbu amana miyoi ani fare faraba miyoi ani adudi Lilong Low mangadagi MD Mustakim chahi taraga mapan apokpa MD Islaudin amadi Lilong Makha Laikai Laira Khongdagi na Sirjan Elias Ibem chahi kuntra mapuroiba MD Wahazuddin Elias Aboni Panbaya Sagolban Maisnam Laikai dagi masagi chahini fugatare rom suraba RK Vikram haukiba April mapanda Lilong anau lokonda masagi kar manungda siduna leiram kibani
Taraga Marirak Suba Indian Premier League IPL 2020 Cricket League ki ngarang sanakiba match da Delhi Capitals na Chennai Super Kings po wicket taretta maithiba pikre. Mumbai gi Wankhede Stadium da ngarang sanakiba match adu da Delhi Capitals na toss ngamduna bowling hana tauna ba warep lauki batting hana sanakiba Chennai Super Kings na apiba over kunda wicket taret turaga run chamaga marfu nipan lauki. Masigi paukumda Delhi Capitals na over Taraga nipan ga ball marida wicket ahum turaga run chamaga marifutara lauduna match asi wicket tareta mai pakpangam kibani. League asi ngasi sanagadama match ta Sunrisers Hyderabad amadi Kolkata Knight Riders anina lamba taunaragani. Hairiba match asi ngasi numidang pung taret makai tabang matamda Chennai gi MA Chidambaram Stadium da sanagadabani. Aroibada bulletin sa sige headlines sa muk mayam da thamjari. Prime Minister Narendra Modi na ngasi tika utsap haudokre status sige oinasu Chief Minister Nongthong Bambiren haudoki bagaloina na masamaksu vaccine kapkre. Maharaj Narasinghe Jamaga humputara mathoirak suba laikidabagi ningsing thauram na lakpada status sina ikai khumnaba utli. Mahak na lauramba thaudang sing Chief Minister N. Biren na nauhaw na ningsing kre. Jenims ki staff sing na resignation pisila basu ana laying gitabakta kai bapi balaite kongjang makata na changsila roi haina Chief Minister N. Biren na thasa bafongdo kre. Amasung laibag asida coronavirus ki positive case leptan hengalagli haukiba pungkun marida no ba case lagam galising yang kini to Janipan humfutara mapan hengalaki nauna miyo Janipan punsa mapan laikide.